ꯀꯔꯤꯒꯨꯝꯕ ꯑꯩꯈꯣꯏꯅ ꯏꯀꯣꯅꯣꯃꯤꯛ ꯕ꯭ꯂꯣꯀꯦꯠ ꯇꯧꯁꯤ ꯍꯥꯏꯕ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏ ꯇꯝꯄꯥꯛꯀꯤ ꯃꯁꯦꯜꯁꯤꯗꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯋꯥꯈꯜ ꯈꯟꯊꯃꯤꯟꯅꯔꯒ ꯇꯧꯁꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ ꯊꯣꯡꯂꯥꯎꯕꯤꯗ ꯑꯃꯁꯨꯡ ꯂꯩꯃꯔꯥꯝꯗ ꯆꯣꯡꯁꯥꯡꯗ ꯇꯧꯔꯤꯕ ꯃꯌꯥꯝꯁꯦ ꯀꯣꯛꯇꯥꯗ ꯂꯥꯛꯑꯒ ꯀꯣꯛꯇꯥꯅꯁꯨ ꯍꯥꯏꯔꯤꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯁꯦ ꯄꯣꯠ ꯆꯪꯍꯟꯗꯗꯅ ꯑꯩꯈꯣꯏꯅ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯟꯅ ꯊꯤꯡꯗꯅ ꯑꯩꯈꯣꯏ BDFꯇ ꯄ꯭ꯔꯦꯁꯔ ꯄꯤꯔꯒ ꯄꯨꯂꯤꯁꯇ ꯄ꯭ꯔꯦꯁꯔ ꯄꯤꯔꯒ ꯑꯩꯈꯣꯏ ꯄꯣꯠ ꯑꯃꯐꯥꯎ ꯆꯪꯍꯟꯗꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯨ ꯊꯤꯡꯉꯒ ꯆꯪꯍꯟꯗꯗꯨꯅ ꯂꯩꯔꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯊꯣꯡꯂꯥꯎꯕꯤꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯩꯔꯥ ꯄꯥꯏꯕꯤ ꯑꯃꯁꯨꯡ ꯊꯣꯡꯂꯥꯎꯕꯤꯒꯤ CSO ꯃꯌꯥꯝ ꯑꯃꯅ ꯁꯣꯝꯗ ꯄꯨꯁꯟꯕ ꯀꯣꯛꯇꯥꯗ ꯄꯨꯁꯟꯕ ꯄꯣꯠ ꯆꯩ ꯊꯤꯡꯕꯁꯦ ꯃꯁꯤ ꯍꯣꯏ ꯄꯦꯟꯗꯕꯗꯒꯤꯗꯤ ꯇꯧꯔꯤꯕꯅꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯍꯥꯏꯖꯅꯤꯡꯕꯗꯤ ꯌꯥꯔꯒꯗꯤ ꯀꯣꯛꯇꯥ ꯑꯃꯁꯨꯡ ꯁꯔꯥꯎꯟꯗꯤꯡ ꯚꯤꯂꯦꯖꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤꯒꯗꯤ ꯆꯥꯅ ꯊꯛꯅꯅꯕ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯗꯔꯀꯥꯔ ꯂꯩꯕ ꯃꯌꯥꯝꯁꯤꯗꯤ ꯑꯩꯈꯣꯏ ꯊꯥꯗꯣꯛ ꯄꯨꯁꯟꯕꯗ ꯑꯊꯤꯡꯕ ꯄꯤꯍꯟꯅꯤꯡꯗꯦ ꯀꯔꯤꯒꯨꯝꯕ ꯅꯣꯏꯅ ꯕ꯭ꯂꯣꯀꯦꯠ ꯇꯧꯁꯤ ꯕ꯭ꯂꯣꯀꯦꯠ ꯇꯧꯁꯤ ꯍꯥꯏꯔꯒꯁꯨ ꯀꯣꯛꯇꯥꯗ ꯂꯥꯛꯄꯤꯔꯒ ꯀꯣꯛꯇꯥꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯑꯃꯁꯨꯡ ꯃꯣꯏꯔꯥꯡ ꯇꯨꯔꯦꯜ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎ ꯑꯃꯁꯨꯡ ꯄꯥꯡꯒꯜ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯦ ꯄꯨꯜꯂꯒ ꯑꯩꯈꯣꯏ ꯁꯤꯗ ꯇꯧꯃꯤꯟꯅꯁꯦꯕ ꯑꯗꯨꯒ ꯃꯇꯝꯗꯅ ꯀꯣꯛꯇꯥꯗ ꯂꯥꯛꯄ ꯄꯣꯠ ꯆꯩꯁꯤꯡ ꯊꯤꯡꯖꯤꯟꯕꯁꯤꯗꯤ ꯑꯩꯈꯣꯏ ꯊꯤꯡꯖꯤꯜꯍꯟꯅꯤꯡꯗꯦ ꯑꯩꯈꯣꯏ ꯏꯁꯨꯁꯦ ꯑꯩꯈꯣꯏꯁꯨ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯖꯔꯤ ꯍꯧꯖꯤꯛꯁꯨ ꯌꯥꯒꯅꯤ ꯑꯗꯨꯒ ꯍꯧꯕꯗꯒꯤꯁꯨ ꯌꯥꯗꯨꯅ ꯂꯥꯛꯏ ꯇꯨꯡꯗꯁꯨ ꯑꯩꯈꯣꯏ ꯑꯗꯨꯃꯛ ꯁꯔꯨꯛ ꯌꯥꯒꯅꯤ ꯃꯅꯤꯄꯨꯔ ꯇꯝꯄꯥꯛ ꯋꯥꯕꯗ ꯑꯩꯈꯣꯏꯁꯨ ꯋꯥꯒꯅꯤ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯥꯃꯤꯟꯅꯔꯤꯕ ꯄꯣꯄꯨꯂꯦꯁꯟ ꯄꯨꯝꯅꯃꯛꯁꯤ ꯑꯋꯥ ꯑꯅꯥ ꯗꯁꯥ ꯂꯪꯐꯝ ꯄꯨꯝꯅꯃꯛ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯗꯅ ꯍꯥꯟꯅꯗꯒꯤꯁꯨ ꯂꯩꯔꯛꯏ ꯍꯧꯖꯤꯛꯁꯨ ꯂꯩꯈꯤꯒꯅꯤ ꯃꯃꯥꯡꯗꯁꯨ ꯑꯩꯈꯣꯏ ꯑꯦꯅꯤ ꯊꯕꯛ ꯄꯨꯝꯅꯃꯛꯇ ꯁꯤꯌꯔ ꯇꯧꯔ ꯑꯗꯨꯝ ꯂꯥꯛꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯈꯣꯏ ꯌꯥꯔꯒꯗꯤ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔꯒꯤ CSO ꯂꯩꯔꯤꯕ ꯃꯌꯥꯝ ꯑꯃꯁꯨꯡ ꯊꯣꯡꯂꯥꯎꯕꯤꯒꯤ ꯃꯩꯔꯥ ꯄꯥꯏꯕꯤ CSO ꯃꯌꯥꯝꯁꯤꯒ ꯐꯝꯃꯤꯟꯅꯔꯒ ꯀꯣꯛꯇꯥꯒꯤ ꯄꯥꯕ꯭ꯂꯤꯛꯀ ꯀꯣꯛꯇꯥꯒꯤ ꯗꯨꯀꯥꯟ ꯑꯦꯁꯣꯁꯤꯌꯦꯁꯟꯒ ꯐꯝꯃꯤꯟꯅꯔꯒ ꯁꯣꯂꯨꯁꯟ ꯑꯃ ꯄꯨꯔꯛꯑꯒ ꯀꯣꯛꯇꯥꯒꯤ ꯄꯣꯠꯁꯤ ꯊꯣꯛꯄꯁꯤ ꯂꯣꯏ ꯊꯤꯡꯍꯟꯅꯤꯡꯗꯦ ꯃꯁꯤ ꯊꯤꯡꯕꯤꯗꯅꯕ ꯍꯝꯕꯜ ꯔꯤꯀ꯭ꯋꯦꯁ ꯇꯧꯔꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯕꯤꯁꯦꯝꯄꯨꯔ DC SP ꯑꯃꯁꯨꯡ ꯂꯣꯀꯦꯜ MLA ꯁꯤꯅꯁꯨ ꯃꯁꯤ ꯏꯅꯤꯁꯤꯌꯦꯠ ꯇꯧꯕꯤꯔꯒ ꯀꯣꯛꯇꯥꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏ ꯗꯔꯀꯥꯔ ꯂꯩꯕ ꯄꯣꯠ ꯆꯩꯁꯤꯡ ꯅꯣꯡꯃꯒꯤ ꯆꯪꯗ ꯌꯥꯗꯕ ꯃꯆꯥꯛꯁꯤꯡꯁꯤꯗꯤ ꯍꯤꯗꯥꯛ ꯂꯥꯡꯊꯛꯇꯒꯤ ꯆꯤꯡꯅ ꯆꯥꯅ ꯊꯛꯅꯅꯕ ꯆꯦꯡ ꯆꯥꯛ ꯍꯋꯥꯏ ꯆꯦꯡꯋꯥꯏꯗꯒꯤ ꯆꯤꯡꯅ ꯀꯣꯛꯇꯥꯒꯤ ꯂꯩꯔꯤꯕ ꯄꯣꯄꯨꯂꯦꯁꯟ ꯑꯃꯁꯨꯡ ꯁꯔꯥꯎꯟꯗꯤꯡ ꯄꯣꯄꯨꯂꯦꯁꯟꯁꯤꯡ ꯑꯁꯤ ꯈꯜꯂꯒ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯄꯨꯁꯟꯕꯗ ꯑꯊꯤꯡꯕ ꯄꯤꯗꯕ ꯑꯃꯁꯨꯡ ꯃꯁꯤ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡ ꯑꯁꯦ ꯁꯣꯜቭ ꯇꯧꯕꯤꯌꯨ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯤꯗꯤꯌꯥꯒꯤ ꯊꯣꯡꯗ ꯀꯣꯛꯇꯥꯒꯤ ꯂꯩꯔꯤꯕ ꯖꯃꯦꯇꯨꯜ ꯎꯂꯃꯥ ꯑꯟꯖꯨꯃꯟ ꯑꯀꯤꯕꯣ ꯀꯣꯑꯣꯔꯗꯤꯅꯦꯇꯤꯡ ꯀꯃꯤꯇꯤ ꯑꯝꯄꯤꯌꯥ ꯑꯃꯁꯨꯡ ꯗꯨꯀꯥꯟ ꯑꯦꯁꯣꯁꯤꯌꯦꯁꯟ ꯑꯃꯁꯨꯡ ꯀꯣꯛꯇꯥꯒꯤ ꯄꯥꯕ꯭ꯂꯤꯛ ꯄꯨꯝꯅꯃꯛꯀꯤ ꯃꯍꯨꯠ ꯁꯤꯜꯂꯒ ꯑꯩꯅ ꯃꯤꯗꯤꯌꯥꯒꯤ ꯊꯣꯡꯗ ꯋꯥꯐꯝ ꯑꯁꯤ ꯊꯝꯖꯔꯤ ꯍꯧꯈꯤꯕ ꯗꯦꯠ 6-7ꯒ ꯂꯣꯏꯅꯕ ꯑꯍꯤꯡꯗ ꯊꯣꯡꯂꯥꯎꯕꯤꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯇ ꯂꯩꯈꯤꯗ꯭ꯔꯕ ꯆꯍꯤ 5ꯒꯤ ꯑꯃꯁꯨꯡ ꯊꯥ 5ꯒꯤ ꯑꯉꯥꯡ ꯌꯥꯝꯅ ꯄꯦꯟꯗꯕ ꯊꯧꯗꯣꯛꯅꯤ ꯂꯣꯏꯅꯅ ꯈꯣꯔꯁꯥꯎꯅꯔꯕ ꯄꯥꯕ꯭ꯂꯤꯛ ꯃꯌꯥꯝ ꯑꯃꯅ ꯑꯗꯨꯒꯤ ꯄꯦꯟꯗꯕꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯂꯥꯞꯁꯦꯁ ꯂꯩꯕ ꯎꯔꯒ ꯆꯪꯁꯜꯂꯨꯕꯗꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯅ ꯀꯥꯞꯊꯣꯔꯛꯄꯗꯒꯤ ꯃꯤꯑꯣꯏ 3ꯁꯨ ꯁꯤꯈ꯭ꯔꯕ ꯃꯤꯑꯣꯏ 30ꯃꯨꯛꯁꯨ ꯑꯁꯣꯛ ꯑꯄꯟ ꯅꯪꯗꯨꯅ ꯍꯧꯖꯤꯛ ꯍꯣꯁꯄꯤꯇꯥꯜꯁꯤꯡꯗ ꯂꯩꯀꯟꯅꯔꯤꯕꯁꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯄꯥꯕ꯭ꯂꯤꯛ ꯇꯝꯄꯥꯛꯇ ꯂꯩꯔꯤꯕ ꯄꯥꯕ꯭ꯂꯤꯛ ꯄꯨꯝꯅꯃꯛꯅ ꯃꯩꯇꯩꯅꯁꯨ ꯑꯃꯁꯨꯡ ꯃꯩꯇꯩ ꯄꯥꯡꯒꯜꯅꯁꯨ ꯊꯃꯣꯏꯗ ꯌꯥꯝ ꯁꯦꯟꯇꯤꯃꯦꯟ ꯁꯣꯛꯄ ꯑꯃꯁꯨꯡ ꯑꯈꯪꯕ ꯑꯇꯥꯕ ꯄꯨꯝꯅꯃꯛꯅ ꯀꯞꯇꯕ ꯁꯣꯛꯄ ꯌꯥꯎꯗꯦ ꯏꯃꯥ ꯏꯕꯦꯜ ꯂꯩꯔꯤꯕ ꯄꯨꯝꯅꯃꯛ ꯄꯥꯡꯒꯜꯁꯤꯡꯅꯁꯨ ꯄꯥꯡꯒꯜꯒꯤ CSO ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯑꯃꯁꯨꯡ ꯀꯣꯛꯇꯥꯒꯤ ꯃꯤ ꯄꯨꯝꯅꯃꯛꯅ ꯃꯁꯥꯗ ꯊꯣꯛꯄ ꯊꯧꯗꯣꯛ ꯄꯨꯝꯅ ꯈꯜꯂꯒ ꯌꯥꯝꯅ ꯄꯦꯟꯗꯦ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦ ꯑꯩꯈꯣꯏꯁꯨ ꯃꯁꯤꯗ ꯌꯥꯝ ꯆꯥꯎꯅ ꯁꯔꯨꯛ ꯌꯥꯖꯔꯤ ꯂꯣꯏꯅꯅ ꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯍꯧꯖꯤꯛ ꯀꯣꯛꯇꯥꯗ ꯑꯩꯈꯣꯏꯒꯤ ꯀꯣꯛꯇꯥꯒꯤ ꯄꯥꯕ꯭ꯂꯤꯛꯁꯤꯡ ꯑꯃꯁꯨꯡ ꯀꯣꯛꯇꯥꯒꯤ ꯁꯔꯥꯎꯟꯗꯤꯡꯗ ꯂꯩꯔꯤꯕ ꯚꯤꯂꯦꯖꯁꯤꯡꯁꯤꯗ ꯌꯥꯝꯅ ꯑꯋꯥꯕ ꯑꯃ ꯃꯥꯌꯣꯛꯅꯔꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯄ꯭ꯔꯦꯁꯀꯤ ꯃꯃꯥꯡꯗ ꯋꯥꯐꯝ ꯈꯔ ꯊꯝꯖꯒꯦ ꯃꯗꯨꯗꯤ ꯀꯣꯛꯇꯥ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯦ ꯄꯣꯄꯨꯂꯦꯁꯟ ꯑꯉꯥꯡꯁꯤꯡ ꯌꯥꯎꯔꯒ 45-50,000 ꯄꯣꯄꯨꯂꯦꯁꯟ ꯂꯩꯕ ꯑꯃꯁꯨꯡ ꯁꯔꯥꯎꯟꯗꯤꯡ ꯚꯤꯂꯦꯖꯇ ꯃꯧꯖꯈꯥꯏ ꯇꯣꯔꯃꯨ ꯕꯪꯂꯥ ꯀꯝꯕꯥꯏ ꯑꯃꯁꯨꯡ ꯁꯩꯇꯣꯟ ꯁꯨꯃꯥꯏꯅ ꯂꯩꯔꯤꯕ ꯃꯌꯥꯝ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯅꯤꯌꯔꯂꯤ 1,000ꯃꯨꯛ ꯂꯩꯔꯤ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯁꯤ ꯄꯨꯟꯁꯤꯜꯂꯒ ꯀꯣꯛꯇꯥ ꯑꯃꯁꯨꯡ ꯃꯥꯒꯤ ꯁꯔꯥꯎꯟꯗꯤꯡꯗ ꯂꯩꯔꯤꯕ ꯄꯣꯄꯨꯂꯦꯁꯟꯁꯦ ꯅꯤꯌꯔꯂꯤ 70,000 ꯑꯦꯄ꯭ꯔꯣꯛꯁꯤꯃꯦꯠꯂꯤ ꯑꯗꯨꯃꯥꯏꯅ ꯂꯩꯕ ꯑꯗꯨꯕꯨ ꯗꯦꯠ 7ꯒꯤ ꯅꯨꯃꯤꯠꯇꯒꯤ ꯉꯁꯤ ꯐꯥꯎꯕ ꯀꯣꯛꯇꯥꯗ ꯄꯣꯠ ꯑꯃꯐꯥꯎ ꯄꯨꯁꯟꯗꯗꯅ ꯀꯣꯛꯇꯥꯒꯤ ꯄꯥꯕ꯭ꯂꯤꯛꯁꯤꯡꯅ ꯆꯪꯉꯥꯏ ꯊꯛꯉꯥꯏ ꯂꯩꯇꯕꯁꯦ ꯑꯩꯈꯣꯏꯗ ꯌꯥꯝꯅ ꯑꯋꯥꯕ ꯑꯃ ꯃꯥꯌꯣꯛꯅꯔꯦ